วันนี้นงก็มาตุเรียนทุ่มบะเองไรตุเรียนทุ่มเลยตุเรียนเซบารากระโจบอ้วนเลยฟ้าสุดแต่ฟ้ามันตั้งแต่เลยแบบนี้นะตราคงทุ่มแล้วอุรุเลยอย่างดูไอ้หิ่งเลยจรบมันนงนะดินนะมะน้ำมิดนะมะเทียบสิแล้วเต่าเนี่ยตรงเนี้ยผมต้องเลยทานได้จีบชายทั่วกันเนี่ยเที่ยวดูบารากระโจบดูง่ายเลยตัวนี้ประเทศงั้นสิเดี๋ยวลอยเลยมาที่ยังงั้นจุดนั้นมาเดี๋ยวชมฟ้าลอยเอาน่าจะฉันจะจัดนั่นบุรุษปามบี้เลยว่าปามบี้เลยลุกไปแล้วได้เนาะได้เนาะคุยหิงโกนช่วยลุกแค่จริงจริงว่ะคุยหิงโกนตัวนี้งอเขาได้ไว้ฝูทมเมียแต่ก็คุยกีเซมาฆ่าแต่โกปีโดยได้นะพอดีกวมก็พอยไปตัวมาฆ่าแต่เกี่ยโดนลอยทุ่มเลยทุกไอ้คุมเจ้าบัมตัวนี้ไปเสียสิเราที่ทุ่มเลยสมใส่ฮะทิ้งทุ่มมีเนี่ยคุยกีกันยังกันไหนชิมเจนเดอร์แบบนี้โอ้ยเฮ้ยแล้วพูดกันเลยไอ้น้องเต้าเลยอันนี้ปกติปกติน้องชัดจริงนะชิมแล้วฉี่ตัวเลยเอาคนเนี่ยน้อยงาช่วยทำพันธุ์ดิโอ้ยเดี๋ยวงานแล้วกันดิเนี่ยแล้วใกล้จะทำไงเราไปตัวรู้แหละจะงาบ่งาพวกเราตัวยืมคือพูดเลยงามันจะรอฮะงาจะพาหน้าเลยเรื่องงาพาแกแล้วก็น้ำตาลก็น้ำเต้าเลยเฮ้ยเขาเรื่องเงินกว่าเขาเรื่องงามันกว่าก็ส่งไว้ทุกคนเนี่ยกันแต่เวลาเสียใจอยู่สิเดียยังไม่ยอมไปทำกันนะนุ่งเสียเลียบท่านจะช่วยให้แต่ก็ไม่ใช่อะไรนะ proof ชิมก็จะแกมกันเช่นเดิมเนี่ยดีบ้ามยาวเลยนะพี่คราบตุเรียลใช่ป่ะจะเอาไว้ปากเลยรวยเดี๋ยวเอาไว้ชุดโค้งนี้วงชุดชูรีเรียบรีวันนี้ที่เราช่องชื่อเราใช่ไหมนะอุ้ยมามูยาวดีเรา틀레 나이 되게 갈래. 뭐지? 바다 저기 말마야 내리 배서가 또 가리랑 보다 가 신고도 다시 넘어가고. Mamana sing se hujik so sum pari ba ko asisina ko bubok ta pirak pa ne ba ko kara pha ba sing to hujik so pha ba ka khalak thri ba ko ai đi gì đâu đâu anh ngọc tăng lan rồi cà đậu không mình nó sang rất là bố chị ạ lâu bây giờ mình thổ ngoài đó mà lúc nhau không mày cút bỏ dạ phải đâu vậy ngâm nhiều đấy ngâm nhiều đấy anh phao gì đang để à chị học cướp kìa lười hù rồi gì học đi còn không đi được sao bây giờ ngoài bên đi mà ngu ta bây giờ thành bây giờ anh tôi nhiều đấy ngâm nhiều đấy thấy đi anh thấy tôi lên nhiều không biết là nó lúc video udra chị vậy
친구 물어보 시대. 시대 가이노 뭐? 너무 많디? 시대. 농 졸랭 땡땡. 샘더리 생. 이거와. 하이들한테 로이 또 이러니 그런다. 나 사지야. 나 그냥 좀. 마이는 통하지. 나 그냥 좀. 마이는 통하지. 나 그냥 좀. 복라우 비마사. 뭐야죠? 세세. ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯇꯨꯔꯦꯟꯁꯦ ꯀꯥꯏꯔꯛꯇꯅ ꯏꯁꯤꯡꯁꯦ ꯁꯨꯃꯥꯡꯗ ꯆꯪꯉꯛꯄ ꯍꯧꯖꯤꯜꯂꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅꯃꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯜꯂꯨꯗꯕꯅꯦꯕꯀꯣ ꯃꯌꯥꯝ ꯇꯨꯔꯦꯜ ꯏꯁꯤꯡꯁꯦ ꯐꯖꯅ ꯄꯥꯊꯔꯛꯇꯅꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯌꯧꯁꯜꯂꯛꯑꯕ ꯈꯪꯍꯧꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯒꯤ ꯁꯨꯝ ꯆꯥꯎꯕ ꯄꯥꯏꯞ ꯑꯆꯧꯕꯒꯤ ꯃꯑꯣꯡꯗ ꯍꯣꯊꯔꯛꯑꯒ ꯏꯁꯤꯡꯁꯦ ꯇꯥꯔꯛꯇꯅ ꯇꯥꯔꯛꯑꯦ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯌꯧꯔꯛꯈꯤꯕ ꯈꯪꯍꯧꯗꯕ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯄꯦꯀꯤꯡ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯔꯒ ꯃꯊꯧ ꯇꯥꯕꯁꯤꯡꯗꯣ ꯇꯧꯔ ꯂꯥꯛꯑꯦ ꯃꯌꯥꯝꯁꯤꯡꯁꯨ ꯂꯣꯏ ꯃꯊꯧ ꯇꯥꯕ ꯄꯣꯠꯁꯤꯡ ꯍꯣꯟꯗꯣꯛꯅꯔꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯅꯔꯦꯕ ꯂꯝꯕꯤꯗ ꯁꯥꯊꯤꯌꯦ ꯑꯩꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯒꯥꯔꯤ ꯃꯅꯨꯡꯗ ꯊꯝꯍꯟꯕꯤꯔꯝꯃꯦ ꯆꯦꯟꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯃꯣꯏꯗꯩꯁꯤꯡꯁꯨ ꯂꯩꯔꯦ ꯏꯁꯤꯡ ꯈꯨꯆꯥꯎꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯟꯗꯛ ꯑꯍꯥꯟꯕꯅꯤ ꯁꯨꯃꯥꯏꯅꯒ ꯊꯨꯝꯃꯛ ꯇꯞ ꯇꯞꯅ ꯇꯨꯔꯦꯜꯗꯨꯃ ꯂꯣꯏꯅ ꯄꯥꯊꯔꯛꯏꯅꯦ ꯃꯊꯛꯇꯩꯁꯨ ꯑꯗꯩꯗꯤ ꯃꯅꯨꯡꯗꯩꯁꯨꯀꯣ ꯊꯣꯡꯒꯤ ꯑꯩꯈꯣꯏ ꯒꯦꯠꯀꯤ ꯃꯃꯥꯡꯗ ꯒꯦꯠꯀꯤ ꯃꯃꯥꯡꯗꯨꯗ ꯄꯨꯡ 9ꯗꯩꯔ ꯑꯩꯈꯣꯏ ꯊꯣꯔꯛꯏꯁꯦ ꯄꯨꯡ 9 ꯊꯣꯔꯛꯄꯅꯦ ꯍꯧꯖꯤꯛ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯦ ꯃꯊꯛꯇꯁꯨ ꯄꯥꯔ ꯆꯦꯜꯂꯛꯏꯕ ꯑꯗꯨꯏ ꯃꯈꯥꯗꯁꯨ ꯏꯐꯨꯜ ꯂꯥꯛꯏꯕ ꯒꯣꯔꯣ 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 ꯒꯣ ꯆꯦꯟ ꯆꯥꯅꯤ ꯏꯐꯨꯠꯇꯨ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯊꯣꯔꯛꯅꯔ ꯂꯩꯔꯦꯅꯦ ꯍꯥ ꯑꯁꯦꯡꯕꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯅꯣꯡ ꯖꯝ ꯍꯩꯊꯕꯤꯔꯛꯇ꯭ꯔꯤꯁꯦ ꯈ꯭ꯋꯥꯏ ꯐꯔꯦ ꯂꯧꯊꯣꯛꯍꯧꯗ꯭ꯔꯦ ꯂꯧꯊꯣꯔꯛꯏꯕ ꯏꯕꯨꯡꯉꯣꯏꯁꯤ ꯑꯗꯣ ꯃꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣꯏꯁꯤ ꯊꯧꯕ ꯂꯣꯏ ꯆꯣꯜꯂ ꯃꯥꯜꯂꯦ ꯍꯣꯏ ꯃꯥ ꯈꯨꯋꯥꯁꯤꯒ ꯂꯩꯇ꯭ꯔꯦ ꯏꯁꯤꯡ ꯄꯥꯊꯕꯒ ꯍꯥꯏꯁꯦ ꯈꯪꯍꯧꯗꯦ ꯅꯠꯇ꯭ꯔꯥ ꯁꯤꯡ ꯍꯟꯊꯔꯦ ꯍꯥꯏꯅꯔꯤ ꯈꯪꯗꯦ ꯃꯦꯟꯈ꯭ꯔꯦ ꯃꯦꯜꯂꯦꯌꯦ ꯃꯦꯟꯕꯗꯤ ꯑꯗꯣ ꯅꯣꯡ ꯇꯥꯔꯛꯑꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯗ꯭ꯔꯦꯕ ꯃꯥꯅꯤ ꯅꯣꯡ ꯇꯥꯔꯛꯑꯗꯤ ꯌꯥꯔꯣꯏ ꯅꯣꯡ ꯇꯥꯔꯗꯤ ꯎꯄꯥꯏ ꯑꯃꯨꯛ ꯂꯩꯇꯦ ꯇꯥꯔꯛꯈꯤꯅꯤ ꯌꯦꯡꯉꯨꯁꯦ ꯍꯥꯏꯔꯣ ꯉꯥꯛꯇꯪ ꯆꯪꯁꯨ ꯑꯩ ꯀꯥꯡꯅꯁꯨ ꯌꯥꯗ꯭ꯔꯦ ꯀꯥꯡꯅ ꯌꯥꯗ꯭ꯔꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛꯄꯨ 12:46 ꯊꯦꯡꯗ꯭ꯔꯣ ꯆꯅꯣ 11:46 ꯇꯥꯔꯦ ꯁꯥꯊꯤꯅ ꯋꯥꯔꯦ ꯉꯁꯥꯏ ꯊꯣꯔꯛꯄꯅꯤ ꯀꯥꯡꯅꯁꯨ ꯌꯥꯗ꯭ꯔꯦ ꯈꯣ ꯑꯍꯤꯡꯗ ꯂꯝꯕꯤꯗ ꯆꯠꯄ ꯀꯥꯏꯗꯁꯦ ꯑꯣꯏꯔꯦ 12 ꯇꯥꯔꯝꯗꯥꯏꯁꯤꯗ ꯎꯄꯥꯏ ꯂꯩꯇꯦ ꯌꯨꯝ ꯆꯪ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯣꯏ ꯁꯣꯔꯣꯛꯇ ꯇꯨꯝꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯔꯦ ꯉꯁꯤ ꯀꯩ ꯌꯦꯡꯒꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯊꯥꯔ ꯆꯠꯂꯣꯀꯣ ꯁꯥꯟꯇꯕꯤ ꯐꯣꯟ ꯆꯨꯟꯅꯁꯨ ꯌꯦꯞꯄꯤ ꯑꯩ ꯄꯥꯏꯒꯦꯁꯦ ꯍꯪꯉꯣꯏꯒ ꯈꯣꯡꯕꯤꯔ ꯄꯥꯝꯖꯗ꯭ꯔꯦ ꯅꯣꯡ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ ꯆꯨꯔꯛꯑꯁꯨ ꯑꯔꯣꯏꯕꯤꯅꯤ ꯃꯤꯒꯤ ꯌꯨꯝ ꯂꯣꯏ ꯊꯨꯝꯍꯟꯅꯤꯡꯉꯤ ꯌꯨꯝꯁꯨ ꯏꯁꯤꯡ ꯆꯪꯉꯛꯑꯦ ꯏꯁꯤꯡ ꯄꯥꯊꯔꯛꯇꯅ ꯌꯥꯝꯁꯨ ꯆꯪꯕ ꯑꯣꯏꯔꯝꯃꯤ ꯁꯤꯁꯨ ꯂꯣꯏ ꯆꯪꯉꯝꯃꯤꯅꯦ ꯄꯨꯔꯥ ꯈꯪꯍꯧꯗꯦ ꯅꯠꯇ꯭ꯔꯥ ꯖꯣꯔꯣ ꯄꯥꯊꯔꯛꯑꯦ ꯑꯗꯨꯒ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯍꯥꯟꯕꯣ ꯍꯥꯏꯕ ꯏꯁꯤꯡꯒꯥꯏꯁꯦ ꯑꯗꯨꯝ ꯇꯧꯋꯤ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯊꯨꯝꯅꯔꯝꯗꯣꯏꯁꯦ ꯑꯩꯒ ꯊꯝꯃꯒ ꯁꯤꯠꯅꯔꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯁꯣꯔꯁꯨ ꯂꯣꯟꯒꯦ ꯇꯧꯋꯤ ꯄꯣꯠ ꯆꯩꯁꯨ ꯌꯥꯎꯍꯧꯒꯦ ꯇꯧꯋꯤ ꯑꯩꯕꯨ ꯑꯁꯤ ꯆꯪꯉ ꯍꯨꯔꯥꯟꯕꯗꯤ ꯂꯣꯏꯔꯦꯗꯅ ꯈꯤꯇꯪ ꯂꯩꯌꯦꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯑꯁꯤꯗꯤ ꯐꯠꯇ꯭ꯔꯤꯌꯦ ꯁꯨꯃꯥꯡ ꯀꯨꯠꯄꯗꯣ ꯍꯥꯏꯔꯣ ꯄꯨꯡ ꯆꯪꯉꯣꯏꯗꯧꯗꯣꯔꯤꯒꯦ ꯅꯪꯁꯨ ꯂꯩꯔꯝꯃꯨꯀꯣ ꯂꯣꯏꯔꯅꯤ ꯅꯪ ꯈꯣꯡꯎꯞꯇꯣ ꯏꯕꯦꯝꯃ ꯑꯩꯒꯤꯔꯣ ꯂꯣꯏꯕ ꯅꯠꯇꯦ ꯒꯥꯔꯤꯁꯨ ꯂꯣꯜꯂꯝꯗꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯃ ꯂꯩꯌꯦ ꯆꯠꯂꯨ ꯀꯥꯡ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯃꯤꯡꯖꯦꯜꯗꯣ ꯍꯥꯏꯒꯠꯂꯣ ꯍꯥꯏꯒꯠꯂꯁꯨ ꯀꯗꯥꯏꯗ ꯍꯥꯏꯒꯠꯇꯣꯔꯤꯒꯦ ꯉꯁꯥꯏꯗꯒꯤ ꯆꯪꯉꯦ ꯑꯩꯈꯣꯏꯅ ꯍꯣꯏ ꯀꯥ ꯀꯌꯥꯝ ꯊꯨꯝꯒꯦ
ꯀꯥ ꯀꯌꯥꯝ ꯀꯩꯀꯥ ꯌꯥꯝ ꯊꯨꯝꯖꯕ đây à đất cam gì nuôi không được ấy nuôi buồn này hai bậc không à bà ꯃꯌꯥꯝ ꯉꯔꯥꯡꯁꯦ ꯁꯨꯃꯥꯡ ꯂꯣꯏ ꯄꯤꯛ ꯊꯜꯂꯒ ꯏꯃꯨꯡꯗ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯦ ꯈꯥꯛ ꯆꯪꯉꯝꯃꯤꯅꯦꯕꯀꯣ ꯁꯤꯁꯦ ꯁꯤꯗꯣꯛ ꯂꯣꯏꯈ꯭ꯔꯒ ꯁꯨꯃꯥꯏꯅ ꯂꯩꯍꯧꯕꯗꯨꯅꯦꯕ ꯁꯨꯃꯥꯡꯗꯁꯨ ꯁꯤꯒꯤ ꯁꯥꯏꯗ ꯏꯁꯤꯡ ꯈꯔ ꯇꯨꯡꯗꯅ ꯂꯩꯔꯦ ꯑꯀꯨꯠꯄ ꯁꯥꯏꯗ ꯃꯐꯝ ꯀꯌꯥꯗꯁꯨ ꯏꯁꯤꯡ ꯏꯆꯥꯎ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯇꯨꯔꯦꯜ ꯀꯩꯀꯥ ꯑꯩꯈꯣꯏꯒꯤ ꯄꯥꯊꯔꯛꯄꯗꯣ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯅꯣꯡꯁꯦ ꯆꯨꯊꯔꯛꯄ ꯁꯨꯝ ꯂꯦꯞꯇ꯭ꯔꯤ ꯏꯁꯤꯡꯁꯤꯁꯨ ꯐꯖꯅ ꯀꯪꯗ꯭ꯔꯤ ꯏꯃꯨꯡꯒꯗꯤ ꯂꯣꯏꯅ ꯁꯤꯠꯇꯣꯛ ꯈꯣꯠꯇꯣꯛꯇꯅ ꯈꯔ ꯀꯪꯉꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯨꯔꯦꯜꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯃꯄꯥꯁꯤꯒ ꯑꯣꯏꯅ ꯄꯥꯊꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯂꯣꯏ ꯊꯨꯝꯃꯦ ꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯦ ꯁꯨꯃꯥꯏꯅ ꯉꯔꯥꯡ ꯁ꯭ꯋꯥꯏꯁꯦ ꯄꯥꯊꯔꯛꯄꯒꯤ ꯂꯣꯏ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯅꯤꯡꯈꯥꯏꯈ꯭ꯔꯦꯕꯀꯣ ꯆꯠꯐꯝ ꯑꯝꯇ ꯂꯩꯇꯦ ꯂꯣꯏ ꯕꯨꯔ ꯕꯨꯔ ꯄꯨꯊꯕꯤꯗꯣ ꯂꯣꯏ ꯑꯃꯨꯛꯇꯣꯏꯕ ꯀꯅꯥ ꯀꯅꯥꯅꯣ ꯂꯣꯏꯔꯦ ꯄꯥꯊꯔꯛꯄꯗꯣ JCB ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛꯁꯤꯡꯁꯦ ꯅꯨꯡꯗꯥꯡꯗ ꯍꯥꯞꯆꯤꯟꯕꯤꯔꯝꯕꯅꯦꯕ ꯏꯁꯤꯡ ꯀꯩꯀꯥ ꯆꯪꯕ ꯈꯔ ꯐꯅꯕ ꯍꯥꯏꯅ